Online Manipuri nungthilgi pau miyeng tabira pumnamakpu thoilai shrumna khurumjari ahanbada maroiba pau. Erang Hek Twbaga Nongmei lut tawkhre haibasi fazaba wara masidi lut tawba nate pithoki yauna pithokhibani Megachandra. State asida Erang Hek Twbaga Nongmei lut tawhonba asi maram chade masidi lut tawba nate government na supply tawbani haina MPCC gi president K Megachandra na phongdokhre. Ngasi AICC Secretary Manipur in charge Christopher Tilak CLP gi luchingba Oiba CWC gi member gai khangam hanagi minister sing amadi PCC gi member sing yauna pangthokhiba paugi mifam amada mahakna makha tarduna hai asiguma thaudo asi malengi mafam amata da thoklam loi haukiba October ani non violence numit asida ukrulgi hunpung amadi hunful khul ani gi marakta lamgi wauda thokhiba khana chainabagi thaudok aduda MR personnel ama yauna mioi mari leikhidre kaya amana sopan nangbadagi hospital da laikan nari asiguma thaudok asi MPCC na lumna lawi thaudok asi lenga kinakong hana yaukrabani makhoi khangaudaba nate accident nate Erang asi thokadaure haibasi ukrug district administration da pau pirabani che leirabani aiba che pikhrabani masi state ki home department amadi lenga asina thausadabadagi Erang asi thokpani kanana thokanbano intelligence fail oibagira home department asi pura fail oibagira asok yamlaba sophisticated armsing lut tawkiba haibasi bu phajaba wara masi DP thoke haina pithok khabra haina suhangki haukiba September amada Imphal West ki kautukta kuki militant singna drone bombing chathaduna mishi mina amasung aso apan nanghankiba thagdo adugi matangda NIA na investigation chathaba haukre adubu drone bombing ki case asigi matangda Manipur police amasung army ki marakta chauna mot khenare Manipur police ki maikai dagi di kuki militant singna micham miyam marakta drone bombing chathaduna mishi mina nanghanki haribasi Kautukta deploy tawriba CRPF amasung BSF ki personal sing yauna thaudo adubu uhoba witness singi reporta yumfam oiraga haibani mafam adudagi fangkiba evidence sing aduda yumfam oiraga police ki maikadagi hojik khwawa kuki militant singna drone bombing chathaki haiba official statement adudagi ahongba amata leitri police ki maikadagi di Imphal West ki kautukta kuki militant singna drone sijinnaba yauna lalgi matamda sijinnagadaba faba makhal ki khulai kaya micham singi mathakta sijinnare Army ki maikai kariguma mafam aduda drone pairakpada intercept tawba ngamba khulai leiba tarabadi September amada drone bombing chathakibadu uroidabagi maram leite hairi adum oinama Indian Army ki Chief General Upendra Dwivedi ki maikai di drone bombing chathaki hairiba mafam aduda chatuna hakthengna yengsinkre maduda mafam aduda drone bombing chathakibagi khudam amata leite hairi Army ki wafam asi Manipur da leiramba Assam Rifles ki ex-DG Lieutenant General Richard Prisi Nayarna phongdokiba wafam aduga ikan Canada phongdorakibani adubu Manipur Police ki official singi maikai di kuki militant singna drone bombing chathare haibagi pau adu phangbaga mafam aduda changsinduna hakthengna yengsinkiba IG range ke officer ani yauna makok thongba senior officer kayana drone bombing chathaki haibasi chapchaba witness oiri drone bombing chathaba haibasi tambangam banate kuki singna Imphal West ki kautukta hana track drone sing season naduna masing yamlaba RPG sing thadaduna attack chathaki drone bomb asi ayamba matamda lalgi matamda season ne adabu handak thaudo asi kuki singna security force amasung civilian singi marakta chatharakpa oibana Erang asi hena chauthoraki asigumba makhagi attack asida drone train tawraba professional amasung technical experts sing yoram loi haningai leite police ki maikai dagi orakli ba fibam asi yamna kumna monitor tawri hari Manipur police ki IGO IJ muibana phongdokhibada Assam Rifles ki ex DGP si Nayarna phongdokhiba wafam asi laibak thibani amasung lana lamjingbani Thaudok adugi asengba chapchaba khangdana miyambu lana uhanaba hotnabani police ki maikai dagi official media channel gi khuthangda drone bombing chathaki haina chapchana phongdokpa laikre loinana statement aduda chapchana lepdi thaudo adugi asengba adu NIA na chathaba investigation da chapchana khanglagani haiki dara sidi editorial kalam dagi lakhojarake nungaibana awaba khangde haibadu mayek sengna laibak miyam da taklibara Anisuba chahi tare khuntakpa hojik Manipur thokliba chahi amaga tha taruk helaklaba kangluf anigi lan asina oigadaw ribara Haiba si leibak miyam na ikhoi gi lengak loising da hanglakliba wahang ama oire nungaibana awaba khangde haibagi lan asina kham thengna wahaliba asidi micham praja singni awaba sida ikhoi gi MLA sing minister sing di yaude haibada thoina laloidra haina khali maramdi lan asida MLA sing minister sing gi mayum makai mai chak te misi mina yaudana nungaiba punsi maril amada hojik leiri maduna nungaibana awaba khangde haibadu awaba nangliba Manipur miyam da ikhoi gi lengak loising na mayek singna ulli bara haibasini
ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯆꯍꯤ ꯑꯃꯒ ꯊꯥ 6 ꯍꯦꯜꯂꯛꯂꯕ ꯂꯥꯜ ꯑꯁꯤ ꯂꯩꯖꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯃꯗꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨ ꯁꯥꯒꯠꯇꯨꯅ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯇꯛꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯂꯩꯇꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯨꯕ ꯅꯣꯝꯕ, ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯃꯗꯤ ꯑꯇꯩ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯔꯤꯕ ꯑꯋꯥꯕ ꯐꯤꯚꯝ ꯑꯁꯤ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯅꯍꯥꯟꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯐꯥꯎꯕ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯃꯄꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ ꯑꯇꯩ ꯂꯩꯉꯥꯛꯂꯣꯏ ꯑꯃꯠꯇꯅ ꯍꯪꯕ ꯉꯝꯗꯦ, ꯇꯛꯁꯤꯟꯕ ꯉꯝꯗꯦ꯫ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯅ ꯂꯩ꯫ ꯃꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯅꯗ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤꯗ ꯑꯋꯥꯕ ꯅꯪꯂꯤꯕ ꯑꯁꯤꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔ, MLA ꯁꯤꯡꯗꯤ ꯑꯋꯥꯕ ꯁꯔꯨꯛ ꯊꯨꯡꯗꯦ, ꯑꯗꯨꯅ ꯅꯨꯡꯉꯥꯏꯕꯅ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯩꯊꯣꯛꯄ ꯇꯥꯔꯕꯗꯤ ꯄꯦꯟꯅꯗ꯭ꯔꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯪꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ꯫